leibak tagi lok Kaina Changsillakliba mioi kaya asina lamdam asida khunda leitashankhiduna amade border Takhiba Meitei Phurup ase minority takhigadaba kuidrabani haina CAFNPD Minister Leishangthem Susindro na phongdorakli Universal Friendship Organization UFO ge jingnum khokta leiba All Manipur Battalion General Headquarter da pangthokhiba numit mangani ge cultural holiday peace camp leishinbaga mari leina wafom ase minister na phongdokkibane mahakna hai leibak asigi Prime Minister Narendra Modi gi luchung makhada Jal Jeevan Mission gi saruk ama oina yumthong khudingmakta thaknaba ising phanghanaba honare adubu lamdam asida paktaknana popi thanaba honabada umang wamang kaya kokthokkhibana maram oiraga ising lofom sourcing ase lapthokre masina maram oiraga water supply scheme fawba pugadaba pipe sing adu kilometer ama khaktamak puraga yagadaba adu kilometer ani hena sangdorakpana achobo khudong chadaba kaya mayoknare helicopter tongduna yangshilubada lamdam ase angakba fibam amada leramba thengnare thangjing chingi maning thangba saruk ase maru koktuna leramba ubada mitagi pi takiba khanghote madudagi lengak asina popi tharamba kaya kakthatpa amasong mayai kaba drug ke lambi sing thadatlakpa asina cookie sing ase tofong khangdabane hojik thokliba lan asisu India gi mathakta chatharakpa lan amane Government of India na hojik tawriba thawong asida Manipur miyambo lengak na nungside haibade lan gane Hojik oiriba fibam asidi tanja ngaiduna leibane hojik tapna lengak asina miyam yaifanaba thawrang kaya paikhalakliba asisu aikhoina kawfong thokte hainasu mahna makha takhe thawram aduda social science ki scholar Dr. Kaisam Chandra dedicated legal services council Manipur ki chairman khoirakpam ibo yaima retired colonel Laisham Lokendra Telok Jana Saijang Jila Parisad ki hanagi Jila Parisad Tensubam Ratana Maru eba mitunglan sing oina saruk jakhibaga loinana UFO gi thaupuba sing amasong member kayasu saruk jakhe Popi yang thapa moi sahi madala ko paisa mayama lambi ka thapa drakti karba akoi muthat na ba koi jati han na ba isa isu jingda drak pizaraga akoi nasin mafom da rehabilitation mayam da leibe yum da kya si ba mayam je masjid kalong no honor ko matab da war on drugs na honorable chief minister na hodo ko deisa musi ma ho ne paisa late moi na pami si Bangladesh ki machela ma Tripura ki machela ma Mizoram, Manipuri ki masjid ama, aduga Myanmar ki masjid am tohokanda, Ukiland, moina semba pang. Yang open ne, aduna ne, Government of India na, hande ki koi bilang se, ate ki nate, India ki matak lal ho ne, India ki matak tohulan ne, na focus ate ki terenti. Mayam na pangai hai kwa ne, mayam na pangai ngang kwa ne, akoi di manung dile ko tu ubu pangai. Aduna India government na, akoi nasi leiba, uriba post se yembiyo. Yang ada 2008 ta sarkar leina 2005 ta Myanmar dagi MP mu pusalaga Manipur da suspension operation chatnain lona ma koi bje kano se koi ge kem loi chane 2008 ta khadani sarkar na khanga ga nasi suspension operation se masidi yaro ne na taw na bodagi sarkar yaw ri 2008 ta kanai matam da no adu koi mi matam da taw ge taw to akoi jati ki thabak so pad woi di yaro ye buduni akoi sarkar isna koi nasi state level le